ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯍꯤꯖꯝ ꯔꯥꯖꯦꯟ ꯍꯌꯦꯡ ꯑꯁꯤ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯁꯤꯠ 119ꯀꯤ इलेक्शन तौगदब नुमितनी हारिबा नुमित असी भारत के कॉन्स्टिट्यूशन की मतुंगिना द फेस्टिवल ऑफ डेमोक्रेसी है खंगने असम दा असेंबली 126 कॉन्स्टिट्यूएंसी ले मसीदा मैते मचा मखक लाइबक येंगनबा हाइदना लखीपुर कॉन्स्टिट्यूएंसी दगी लेपली चाही यांखई हुंदोगी मतुंगदा असम की असेंबली की मनुंगदा पार्टी अमखक नेशनल पार्टी अमखकना महाकु टिकेट पिरकपनी चाही यांखई हुंदोगी ममांगदा मैते खरा असम की दिसपुर कैपिटल असेंबली मनुंगदा मैते रिप्रेजेंटेटिव अहुम लेरमी मैते पांगनमा मैते यानी अदुगी ममांगदा 1946 दा नोंथंबम विद्यापति अहानबा असम प्रोविजनल प्रोविंशियल इलेक्शन दा मार्क्सु असम की मितई सिंगी रिप्रेजेंटेटिव होइना असम की लॉ मेकर सिंगी मनुंगदा मार्क्सु अमा ओरमे वो लाइबक थीबदगी चाही यांखई हुंदोदगी अखोइगे मैते लोनबा मैते पांगलोरसु मैते हिंदू नत्रगा मैते सनामहे मैते क्रिश्चियन की रिप्रेजेंटेटिव अमा फावा दिसपुर कॉन्स्टिट्यूएंसी की दिसपुर की असेंबली मनुंगदा थागतपा ngamkite मसिगी मरम अखोई इसामकना रेस्पॉन्सिबिलिटी लौगदबनी अखोई यांगलेन सरू यावदबा तिनथ्रोक अमदी मीगी थौदारोई ओइना ngasi फाव हिंगली अदुबु मरक मरकता यांगलेन सरू याव मीसु असुम थोरक्तब नते मरम मदुना लखीपुर कॉन्स्टिट्यूएंसी असिदा डॉक्टर माइमुम शांति कुमार अमखक चोंथोरकपसी हयेंग मयामना थाजबीबा थमगनी हाइबसी महाकु सोगतपीगनी हाइबसी थाजब अमनी बोराक वैली दा कॉन्स्टिट्यूएंसी 12 ले मसीगी मनुंग अखोइगी ग्राम पंचायत की मेंबर सिंग असी टोटल असम दा लिसिंग अनी गा चमगा गा कुंथ्रा ग्राम पंचायत मेंबर की सीट बोराक वैली दा चनी गे जंखई हुंदोय मसी फावदा मैते अमा ग्राम पंचायत फाव काब ngमक्त्रबने मसीगी मरमदी मसीगी ममांगदा लेरबा सरकारना हौजिक लेरिबा सरकार सिना बीजेपी अमदी कौशिक राय अमदी असम की असेंबली लॉ मेकर सिंगना मैते असी मपुंची चुपा दिसपुर की मनुंगदा लॉ मेकिंग कैपेसिटी अदु ओइबा ngमदनबगी हाइदना मैते असेंबली मैते लेजिस्लेटर अम कारक्तनबा हाइदना मैते न तारिबा खुन्न सिंग अदु मचेत थुगारगा खोइगी कैदोंगदा मैते से मेजॉरिटी ओइदनबा तोंगान कॉन्स्टिट्यूएंसी सिंगदा सेगाइरगा लंगसिक आईडी अतोप अतोप मफमदा पुथोपै खुदम मरुओइना हाइरबदा लखीपुर कॉन्स्टिट्यूएंसी दगी लौथोखिबा सिंग अदु सुनाइदा खरा थाजिनखरे उधारबो नमदि सिलचदा थाजिनखरे मरम मदुना हंदक लाकदुरुबा असेंबली इलेक्शन असे मैते सिंगी ख्वाइदगी मरुओरबा ख्वाइदगी लाइबक तमगदबा अदुगुंबा इलेक्शन अमनी हाइबसे अइना थाजबा थमे मैते सिंगी खोंगुन खोंफम नत्रगा खोंगुन मुत्पदा मियोय खरगी हौजी हौजिकसु मखोइगी थौदारोई ओइना कोइचत आईडी मैते की मरकता मैते की मायोक्ता वोट खोमलिबा सिंग असे मखोइसी चौरागना मखोइसे मखोइगी सकम सिंग असी मयेक लाना खंगम थोपनी मैते की खोंगुन मुत्पदा मखोइ सिंग असी की चावरबा रेस्पॉन्सिबिलिटी अमा लैगनी हाइबसे अइना थाजबा थमी असम की सॉरी लखीपुर की हयेंगी भोट थादगदबो असिदा भोट पुलिंग बोट चनीगा कुनिथोई टोटल वोटर मसिंग सिना लाख अमगा लिसिंग हुंबुतरा तरेत चनीगा मापन मसिदा नुपागी मसिंगना लिसिंग मरफुतरा तरेत चात्रुका तरामाथोई नुपीना लिसिंग मरफुतरा मापन चमगागा मरफुतरा तरेत आई रिपीट यू अगेन पोलिंग स्टेशन 222 total voters
1,77,209 amasung and male voter 87,611 and female thousand female voters 89,597 hayeng vote thadaba sida ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯊꯧꯗꯥꯔꯣꯏ ꯕꯤꯍꯥꯔꯤꯒꯤ ꯊꯧꯗꯥꯔꯣꯏ ꯁꯤꯡ ꯑꯁꯤ ꯃꯁꯛ ꯈꯪꯖꯤꯜꯂꯨ ꯃꯈꯣꯏ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯃꯈꯣꯏꯅ ꯃꯩꯇꯩ ꯈꯣꯡꯒꯨꯜ ꯃꯨꯊꯠꯅꯕꯒꯤ ꯊꯧꯏꯟꯁꯤꯟ ꯀꯌꯥ ꯑꯃ ꯁꯤꯜꯂꯛꯂꯤꯕꯁꯦ ꯃꯁꯤ ꯀꯩꯗꯧꯉꯩꯗ ꯃꯩꯇꯩꯁꯤꯡꯅ ꯀꯥꯎꯐꯝ ꯊꯣꯛꯇꯕꯅꯤ ꯃꯁꯤ ꯑꯩ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯕꯦꯁꯤꯛ ꯄꯣꯠꯁꯛ ꯑꯃꯅꯤ ꯈꯛꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯃꯒꯤ ꯈꯣꯡꯐꯝ ꯃꯨꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯎꯕ ꯐꯪꯗꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯁꯤ ꯂꯤꯇꯔꯦꯁꯤ ꯔꯦꯠ ꯍꯥꯏꯐꯦꯠ ꯑꯃꯗꯤ ꯋꯥꯡꯉꯤ ꯑꯗꯨꯅ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯐꯨꯔꯨꯞꯀꯤ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯕꯦꯡꯒꯣꯂꯤ ꯍꯤꯟꯗꯨꯁꯤꯡꯅꯤ ꯇꯁꯦꯡꯅꯃꯛꯀꯤ particular BJP party na Hindu asi kenoni haidana koigi Hindu asi yamna sorry Muslim asi yamna sathiba keno mani aduna Hindu sing asi Muslim dagi koigi khudong thiba leire hai aina haje gadodi asengba maitai gi khudong thibadi Bengali Hindu singna maitai bu namduna maitai gi lamda sajat amadi maitai gi ꯆꯠꯅꯕꯤ ꯀꯌꯥ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯩꯇꯩꯒꯤꯗꯤ ꯑꯁꯦꯡꯕ ꯌꯦꯛꯅꯕꯁꯦ ꯃꯨꯁꯂꯤꯝ ꯅꯠꯇꯦꯅꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯈꯟꯖꯕ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯅꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯕꯁꯦ ꯕꯦꯡꯒꯣꯂꯤ ꯍꯤꯟꯗꯨꯁꯤꯡꯅꯤ ꯑꯁꯦꯡꯕ ꯃꯔꯝꯗꯤ ꯃꯨꯁꯂꯤꯝ ꯅꯠꯇꯦ ꯊꯪꯅꯕ ꯂꯩꯕꯥꯛ ꯊꯪꯅꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅꯤ ꯑꯗꯨꯕꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯁꯦꯡꯕ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯕꯗꯤ ꯕꯦꯡꯒꯣꯂꯤ hindu ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯃꯅꯨꯡꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃ ꯑꯔꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯅꯦꯔꯦꯇꯤꯚ ꯑꯗꯨ ꯄꯨꯔꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯠꯂꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤ ꯀꯅꯥꯅꯣ ꯌꯦꯛꯅꯕ ꯃꯁꯛ ꯈꯪꯒꯗꯕꯅꯤ ꯅꯨꯡꯁꯤꯅ ꯅꯪꯒꯟꯗ ꯅꯥꯟꯊꯔꯒ ꯅꯨꯡꯁꯤꯅ ꯍꯨ ꯄꯤꯊꯛꯄ ꯍꯥꯏꯗꯣ ꯃꯈꯣꯏ ꯑꯁꯤꯅꯤ ꯑꯩꯈꯣꯏꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯔꯤꯕ ꯃꯤꯅꯝꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯚꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯅꯦꯜ ꯑꯣꯟ ꯗ ꯀꯣꯐꯤꯟ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯋꯥꯐꯝ ꯑꯃꯗ ꯑꯗꯨꯒ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯈꯣꯡꯒꯨꯟ ꯃꯨꯠꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯗꯤꯁꯥꯏꯁꯤቭ ꯐꯦꯛꯇꯔ ꯑꯃ ꯍꯥꯏꯕꯗꯣ ꯍꯌꯦꯡꯒꯤ ꯚꯣꯠ ꯑꯁꯤꯅ ꯇꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯗꯤꯁꯄꯨꯔ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯔꯦꯞ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃ ꯆꯠꯄ ꯇꯥꯔꯒꯗꯤ ꯗꯤꯁꯄꯨꯔ ꯃꯅꯨꯡꯗ ꯃꯩꯇꯩꯒꯤ ꯑꯣꯐꯤꯁ ꯑꯃ ꯍꯥꯡꯒꯅꯤ ꯃꯩꯇꯩꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯏꯁꯨ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯦꯁ ꯑꯣꯐ ꯗꯤ ꯃꯩꯇꯩꯒꯤ ꯏꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯅꯨꯡꯗ ꯗꯤꯁꯀꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯩꯇꯩ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯗꯨꯅ इंटरनल मागी इमोशनल अखोगी इंटरनल पोषक कया पुथोक्तुना डिस्कस तौब ngomgani बिहारी अदुना कैदोंगैदा मैतेगी मरमदा इंटरनल अखोगी इमुंग मनुंगदा करी लई इमुंगी करी अखोगी वेलफेयर से करी नो हाइबसि महागना मरु मकुप ताना खंगबा ngमोइदबनि कैदोंगैदा होय मखोइना अखोइदा वेलफेयर कया पिरक पजाय पिरम बसु जाय अदु अखोइ मैतेई रिप्रेजेंटेटिव तलगसु असुम फंगदोरिबा अदु ओइबा तारगसु मैतेई रिप्रेजेंटेटिव असुके मतिक मरु ओइबा इंपोर्टेंट फैक्टर खरा कोगी बिहारी दुना खंगोइदबा कोगी मैतेई की इंटरनल इशू सिंग अदो असेंबली मनुंगदा लॉ मेकिंग की डिस्कशन तौबा मतमदा bahangna puthokaduriba point ado bihari upuduna khangoi aduna ichini nausing Lakhipur assembly Lakhipur constituency gi manungda leiba ichini nausing na Meitei Pangan Singh, Meitei Hindu Singh, Meitei Sanamahi, Meitei Christian Singh, all voters. Mutang Kangadaba have say Meitei gi internal assessment gi natraga cultural issues kayada discussion or pamatamda
मैतेगा मैते पांगनगदी ऑलमोस्ट अमतनी खोगी कल्चर खोगी लोइना खंगनरिब ngakten adu bihari na मैते ना करी चाई करी चादे करी फीसेली कैदवी हाबिदो तसेन की खंगदब नते मैते अदुना पॉइंट सिंग अदु पुथोक्तना हाउस दा फ्लोर दा थमगदबनी मसी ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯚꯣꯇꯔꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯅꯝꯊꯥꯛ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯁꯤ ꯀꯥꯎꯕꯤꯒꯅꯨ ꯊꯧꯗꯥꯔꯣꯏ ꯃꯌꯥꯝ ꯑꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯃꯁꯛ ꯈꯪꯖꯤꯜꯂꯧ ꯊꯧꯗꯥꯔꯣꯏꯁꯤꯡ ꯑꯁꯤꯅꯅꯤ ꯃꯩꯇꯩ ꯑꯁꯤ ꯑꯁꯥꯝꯒꯤ ꯂꯩꯄꯥꯛꯇꯒꯤ ꯈꯣꯡꯐꯝ ꯈꯣꯡꯒꯨꯜ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯗꯥꯔꯣꯏ ꯑꯦꯖꯦꯟꯠꯁꯤꯡ ꯑꯁꯦ ꯕꯤꯍꯥꯔꯤꯒꯤ ꯑꯦꯖꯦꯟꯠꯁꯤꯡ ꯑꯁꯦ ꯃꯁꯛ ꯂꯣꯏꯅ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨ ꯑꯁꯤ ꯀꯥꯟꯅꯔꯛꯀꯅꯤ ꯅꯣꯏ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯥꯔꯧ ꯂꯤꯟ ꯊꯝꯃꯒ ꯀꯔꯤ ꯍꯥꯟꯅ ꯍꯥꯠꯂꯨ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩ ꯃꯤ ꯍꯥꯠꯂꯨ ꯍꯥꯠꯀꯅꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯔꯧ ꯑꯃꯅꯤ ꯑꯩꯅ ꯄꯤꯖꯔꯤꯕꯁꯦ ꯃꯤ ꯍꯥꯠꯄ ꯈꯣꯠꯄ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯁꯤꯒꯨꯝꯕ ꯑꯣꯐꯦꯟꯁ ꯇꯧꯕ ꯍꯧꯅꯗꯦ ꯕꯠ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅꯣ ꯑꯩꯒꯤꯗꯃꯛꯇ ꯀꯅꯥꯅꯣ ꯀꯅꯥ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯍꯌꯦꯡ ꯁꯤꯕꯗ ꯉꯥ ꯍꯦꯟꯃꯤꯟꯅꯗꯣꯏꯁꯦ ꯅꯪꯒ ꯑꯩꯒꯅꯤ ꯕꯤꯍꯥꯔꯤ ꯅꯠꯇꯦ ꯍꯌꯦꯡ ꯏꯆꯤꯟ ꯏꯅꯥꯎ ꯀꯔꯤꯃꯨꯗꯤꯟꯒꯤ ꯃꯌꯨꯝꯗ ꯑꯋꯥꯕ ꯑꯃ ꯊꯣꯛꯄꯗ ꯆꯠꯇꯣꯔꯤꯁꯦ ꯑꯩꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯋꯥꯕ ꯑꯃ ꯊꯣꯛꯄꯗ ꯂꯥꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯃꯨꯗꯤꯟ ꯏꯌꯥꯝꯕꯅꯦ ꯏꯅꯥꯎꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯚꯣꯠ ꯊꯥꯗꯕꯤꯔꯤꯆꯣ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯑꯗꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯍꯥꯏꯕꯗꯤ ꯈꯟꯕꯤꯔꯨꯔꯅꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕꯁꯤ ꯄꯦꯁꯤꯞ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ